Board of Secondary Education Manipur Bosem na Loba Class 10 Examination ge ngasi thokpa Social Science ke Question Paper Exam Hougadaba Pungkhai amakak ngairaba matamda social media singda thagatlakhiba adu Athubada matamda Bosem na action Loukhatkadabani haina Democratic Students Alliance of Manipur Desamge General Secretary Nongthompam Thoithoi Banat Phongdokre Kwakaithal da laiba lubasigi mayai loisang danga si pangthokkiba pawgi mifam amada Desamge General Secretary Thoithoi Bana hai tha asige tang 18 dagi haukiba Class 10 के examination ऐसे के humni chanba numita thokpa social science के question paper leak oihallakpa haibase yamna laibak thi bane exam center kayada aranba pambai season nadana ingna chikna mahiroi singna exam thana ba hotnaduna laklingai choirak asida all is goal haina mingthon ba WhatsApp group amade inter football geography haina mingthon ba WhatsApp group ani asida ayuk pung 9:30 kuntra taba matamda question paper thagatlakpa thengnari ba simak yamna laibak thibani masigi thawang ase social media da karamna thadoroklibano amate hiramasi da chenari ba miyoi sing inquiry committee ama semduna makhoi gi mathakta lokhatpa yaba action Loukhatkadabani amasong board of secondary gi maikai dagi swasi gumna bat thaudok asida chenari ba khudingmak achubu matamda fagatuna makhoi gi mathakta akan action lokhatlu haina su phongdokhe Pung mapanda hogdoriba exam sigi mangoina pung 9 makhaiga ani swaida question paper si tongan ba social media gi platform so WhatsApp group sing sida tholopa sida marmor kanda kayam yamna hoji sekhariba Board of Secondary Education Manipur na loba class 3 exam se kayam yamna sengna pangthu ige have se masi so hangama oiri Lariba section kudimak akogi school togiriba mayam singi association mayam su lari aduga guardian gi association su lari aduga tongan lo mahiru lo mayam su lari na aduga mapoina Board of Secondary Education gi authority su asium laba yamna tugasaningai oraba licha saja saliba miyoi sing se masida akhana ba miyeng sanga kanda chapchaba action lokhat na bida ukta akoi apun bagi oiba phirebam leminaraga asa hai ba miyoi sing se masida parama tamigdong ni habse leba mayam gi phumda de sangi maike digi norum thamjari